Chief Minister की jiribam khongchat mangoinana chatkhiba escort teamda kuki militantsingna landarakhre ani Sokle CM की convoy de attack tourakpa Chief Minister de attack tourakpani louwe rule of law lai haiba khanghangani Biren pawasi ngasi nungthil phongkiba pandam pawsi dagi lokhatchabane haukiba chayol amaro masida jiribam da kuki amasung mitai furup ani gi marakta ungkhanaba thorakpadagi oirakliba phibam asibu yengsinaba Chief Minister Nongthongbam Biren na hayang laibak pokpa numitta jiribam da chanaba thorang tawringai chairakta ngasi ayuk Manipur Police Commando gi kangbu amada kuki militantsingna nongmai kapsinduna landarakpagi thogdokta police ki driver oiba micham driver ama amade CID security personnel ama Sokle amaromda haukhiba numit kharani da oirakliba phibam asida jiribam gi khunja satruklom kasarda lanjenakhre haire press na phangba pauda Chief Minister Nongthongbam Biren na hayeng jiribam da laktuna district asigi irangi phibam asigi matangda yengsinba lakadoriba asiga mari lainana Imphal dagi commando kangbu ama jiribam da sangsin khe ngasi ayuk pung 10 minute nifurom tarakpada commando kangbu adugi mang thangba gari aduna national highway asigi Kotland dagi satharaga ke senam khul yauramdaida hana lumduna leiramba kuki militantsingna maikai ahum dagi landarakhre ne Landarakhre mafam aduda kuki zomi phurumna namna khundariba kangpokpi district agi kilometer 15 rom chatlaga leiba khulne makhata na ahenba state force amade Assam Rifles ki kangbu changsinduna thiba humbagi thabak sing chathari haire kuki militant singi landada soklaba driver adu Bisnupur district ki thanga ngaram laikai dagi Moirangthem Ajes Elias Bobo chai 30 ni thoine aduga soklaba CID aduna Minuthong Golapati maningdagi isat Usman Khani haire Bobogi yet thang baleng jumda tunglomdagi nongmai maru ama panba nei akanba section thauranga loinana nungthil pung 10 minute kuntra rom tabada Langol Size Hospital da purakhre Bobogi phibam nungsa thiningai oidre haire Usman Khan gi oina yet thangba phaiganda nongmai maru na khetkhibani haire soklaba singi phibam Transporter Driver Council TDC gi President Hizam Ranjit All Manipur Driver and Motor Worker Union gi Mihut Singh Police ki makok thongbo officer sing laktuna yengsin khre haire thogdok asigi matangda Manipur Police ki VIP Protection Group BVG driver bankim na phongdorokpada Chief Minister gi jiribam khongchat ki mangoinana advanced security team oina gari taraga tarelom Imphal dagi jiribam tamna sangsin bagi lambi da thogdok asi thokibane Kolen khuldagi ke senam khul yauramdaida hana dagi lumduna ledamba kuki khulai paibani chingnava singna maikai ahum dagi landarakhibane Khangawdana afaba makhalgi nongmai sesinaduna landarakpa aduda maki mamang thangbada chatpa Manipur Police ki bulletproof Scorpio ani chawna amangata nangkhibaga loinana mahangna thaurakpa tata Yoda Lanai Winger amade Bolero amaga punna gari manga akayatoi nangkhe ngasi sogliba CID security aduna mahangna thauriba tata Zodagi gari da tongduna lakpa nei soklaba Lanai driver aduna Bolero thauduna lakpa miyoi ni haikhe Embuski pauhek phangbaga Manipur Police ki ADGP S Kailun Imphal West ki SP KHS Sivakanta amade paramilitary forcing changsilaktuna nakal ani gi marakta pungkhai rom handuna khut thokna khe security forcing gi maikai dagi akanba mawongda khut hallaba matung makhata na nongmai kapna ba lepadage ADGP Kailun yauna security gari kunlom jiribam tamna changsin khre haire amaromda ngasigi khut thokna ba du loikhra matung combined security team amana ke senam khulge akoibada thiba humbagi thabak sathaki haire thogdok thokraba matung khulladugi khunjasing mayum thadoktuna chanaram khibana mifa mipungi pau leite adumakpu hanadagi saduna leramba kuki khulai paibasinge bankar mari rom thugai khre haire pawasina makha taraduna hai Manipur da mamang sahi 2023 gi May ahumdage kuki amasung mitai ani gi marakta khut thokna duna sahi ama hena tangdu leita daba phibamda leiraklabasu Community kayana khundaminariba jiribam district aside Kanglup Masel marakta ungkhanaba leitana ingtapna leirakhiba jiribam district ta maitai kukizo Bengali Muslim amasung Naga furup ki miyoi singna punna khundaminariba nei NDA lenga ki ahum suba tamge Prime Minister oina wasak loba thoram saruk yabagi Delhi da leirakhiba Chief Minister Nongthongbam Biren na hayeng jiribam da masa laktuna mafam asigi phibam yengsinaba thorang tawriba nei Manipur lengang na henba police commando sing haukiba thangje numita Imphal dagi helicopter da jiribam da thajin khrewa nei amati central security forcing yauna akan bangak sen bagi thabak sing laukhat li ai re Manipur da thokliba chahi helaba lana si pamdaba thokdok amata thokhandana
ing chikna leiragliba jiribam district ta khangogdana tha asigi tarukta soibam sarat kumar kauba miyoi ama tamthina halagu hundoklamba thogdoktagi mitai amasung kuki anigi marakta ungkhanaba haurakpaga loinana kuki militantsingna mitagi yum kaya mai thabagi mathakta police outpost amade forest beat post mai thabagi thogdoktagi mafam adugi khunja satruklom kasar district ki lakhipur da magi mari matagi yum sing da sangjafam logduna laikhre masagi mathakta mi kaya amana temporary relief camp sing da sangjafam logduna lairi haire kasar police ki SP numal mahatan phongdorokpada manipur amasung assam state asigi border da lairiba jiribam district ta haukiba numit kharani asida thoragliba irang asina maram oiduna khunja satruklom kasar district ki lakhipur da sangjafam logduna laire Haujik maki waina kasarda relief camp sing saba leitre hairiba miyoi sing adu magi lakhipur da leiba mari mata singi mayumda sangjafam lobane hairiba sida mitai amasung kuki furuki miyoi sing yauri haire numal mahatana makhatana phongdorokpada Assam Manipur gi border area da ahenba state police commando forcing thamduna ngak senbagi thabak laukhatle Lakhipur gi MLA Kauksik Rai Masa ngarang nongmaijing numita jiribam amasung kasar ani gi border area da chatuna Yengsin bagaloina irang asina kasar district ti sogaloi haibagi thajaba khunja sing da pikre haire CM gi convoy de attack tourakpa chief minister de attack tourakpani louwe rule of law lai haiba khanghangani Biren pawasi ngasi nungthil phongkhiba pandam pawse dagi lokhatchavane jiribam satkadaba chief minister gi advance convoy teamda attack tourakpa haibasi chief minister da direct attack tourakpaga manai haina chief minister N Biren na phongdokhre Imphal dagi chatkhiba CM gi advance convoy teamda Imphal jiribam lambi gi ti laijang khul mapada kuki militantsingna ngasi ayuk chatharakhiba ambush da soktuna langol siza hospital da laikanariba escort team adugi driver oiba moirangthem romesh ki phibam yengsinba lakpada mathaki wafam ase chief minister nongthongbam Biren na phongdokhibane chief minister na makha taraduna prime minister Narendra Modi gi wasak lawbaga mari leinana state amagi chief minister ama oina yaudaba yadabadagi mahak Delhi da leirubane Delhi da leiringai jiribam da thokhiba yamna nungaitaba thogdok adu mahakna hai thogdok adumak yamna ka henba thogdok amane awaba taraba jiribam gi miyam gi Delhi dagi phone gi khothang da wari sanaduna mahak masa laktuna awaba taraba miyam gi kari toba yabagi haibadu yengsinba laki haina khangankhi amade jiribam gi miyam na su haraukhe Adubu ngasi chief minister gi advance convoy team amada attack chatharakpa ase yamna laibak thibane state asida thogliba irang asida lamdam asigi laingangna retaliate tawkhide yengbane government ama leitabagi mawongda chatharakpa thawong asidi nungaite state machinery ama chawna leiri haiba ase khangdabagumna yamna usitana karem kathaina bagi mawong chathaba thengnajai adubu khangduna lakpane aikhoi maselni bab khara tanarakadra haiduna yengbane State government asibu support tauba natana mayokta leiba lepiyo state asida mahausa gi phibam da hanjina ba honabaga loinana state asida rule of law lai haiba khangangani haina so chief minister na makhata na phongdokhe